channel asibu yengdiriba phunokta tarana option ni siki maro pawsing miyam da pijari Minister Letpau Hauki ki mari makong tak pangmida lupa lak amagi mana laukthokre Haukiba September amada Imphal West ki kautrukta drone sijinaduna bom thadarakpada mauna ama siraga mahaki sahi tara matoi kakta ngairiba machanupi yauna miyoi kaya ama aso open nanghankiba thodok adugi mastermind Thengnagani district ki MLA su oiriba Minister Letpau Haukipni Bharat Hindu Mahasena na Chief Secretariat Delhi dagi thadrok pachirol amagi matung ina koktruk ki drone gi attack asi gi mastermind oiriba Thengnagani ACG MLA Letpau Haukip ki mari makhong tak pangamida Bharat Hindu Mahasena na lak amagi mana piragani ngasi dagi paraga nimitarani gi manungda Letpau Haukip na Bharat Hindu Mahasena North East Headquarters Shillong da changjara sing da leriba Hindu gi laisang chingchin narco terrorist singna RDX bomb sinada thugai kiba khudingmak tha amagi manungda kuki gi MLA tara amadi kuki lalhobu singna sagadabani maru ina Kobru Lekhagi Siva Mandir Thuai Kiba Adu Phajana Saraga Hindu Singda Sinagadabani Thaba Pangthok Taba Taradi Kuki MLA Taragi Mathakta Logi Mutung Thokni Thodok Tholakani Manipurda Lairiba Maitai Amadi Singna Lairiba Naga Isir Inau Singya Awaba Asidasu NSN IM Amadi NSN K na Angam Mateng Kardang Orabusu Pangpam Toi Senapati Kangpokpi Churchan More Amadi Jiribam de Lairiba Nan Manipuri Sing Khudimok Nasu Manipuri Singi Mateng Pangbi Pam Toi Imphal City Akob de Lairiba Marwari Bihar Rajasthani, Punjabi, Gujarati, Marathi, Assami, Tamil Khudimok nasu Manipur kanbada mateng pangbiu Manipur ki Muslim Isil Inau Sing Student Union CSO Khudimok amadi Manipur ki khulnga liba Isil Inau Sing na khudimok ki Bharat Hindu Mahasena ga amatta oina khongpham chena lemina duna Manipur kanbada akanba thodang lomina si haina sirol asina makhata na hairali ki sing civilian sing drone attack chathrakiba adu Gimayokta Leingak na multi agency panel semkre Kuki militants singna civilians in the attack chatra kibadu terrorism ki thawoni asigum pangdaba thong asi akanmamongda condemn tawkre marak asita Kukising gi drone attack sing sapchana thenana ba anti drone strategy yathokna ba Leingak na multi agency panel ama semkre maroin strategic location singda anti drone kan kinana ba thorang pakat pa hokre marak asida Kukising na drone attack chatra kiba amsung Manipur gi hoji oriba issue asigi matangda ngasi Lakshman Prasad Acharyana Union Home Minister Amit Shah unakre Union Home Minister unakiba adu state asigi security ki thabak hena kankhatna ba amsung state chiki chakot thorang gi thabak tangda yamna kumna wari sanaki Chief Minister na maha ki ex thadrok power amada Kuki militant sina drone attack chathaduna miyoi ama hat kiba adu amna sopan nahan kiba thodok adu hakjin lawi indigenous people sing mathakta chathaba terrorism ki thong asi chapchana Thengnagani makhal khuding hingsa gi thodok sing yabangam loi asigumba separatism amada division khaiba lujadaba thong sing asigi mayokta lamdam asigi miyam puna thengnaminasi numitini matungda DGP Rajiv na Koktruk ki lanbungda changchinkre Kuki militant sing na misam amada security don attack chathakiba adu yamna serious oina lawi attack asigi matangda thijinanaba NSG gi DG ga wari sanare NSG gi expert sing tunglaba hore Assam Rifle ki DG su Imphal da tungnare Chief Minister gi Maikei dagi su center gi makok thongbu singa high level gi thakta wari sanari haina Kukising drone attack ta khudong tipa nanglaba kadang banda Manipur Police ki DGP Rajiv na numit ini gi matungda haktheng na satun yengshin kibaga loina mari lenaba singda Kukising gi drone gi attack adugi matangda thijinana ba Manipur Police ki ADGP Intelligence na lead taupa committee ama semle Kuki militant sing na drone attack chatharakiba asi handaki asina ahanbani issue asi yam serious oina lawi thodok adugi paw hek phangmaga Delhi de leba makok thongo official singa wari sanaki National Security Guard NSG gi DG ga su wari sanare NSG gi expert team su thunglaba hore drone attack asi counter tawna na khanare Kuki militant sing aduna drone attack chatharakiba adu counter tawna na ba equipment sing chu chapchana lai chapchana Thengnagani Kuki militant sing adu phana na ba hojik yam kan operation chathari drone yauna atai khulai kaya recover tawre Kuki militant sing na drone attack chatharakiba adu akanma mongda condemn tawi masigi matang thijina na ba expert sing ga su tanare Chief Minister gi level issue asigi matangda high level gi thakta wari sanari center gi magai dagi su makal kudi make support sing pi rakani haina phongdroki haina DGP na phongdoki agi lam lansilakpagi mayokta NPO na Kukising da section wa khangankre
Naga Gilam Lansin Kukising Irang Sagat Tabok Sing Taudanaba Naga People's Organization Gi Maikay Degi Section Wa Pirakli Naga People's Organization Gi Wapam Asi Kuki Student Organization Sadar Hills Na Hokiba August Kuntraga Matoida Naga Gilam Namnu Laga Peace Rally Amusat Kiba Asiga Marilena Kangala Kibani NPO Gi Chirol Amadahai KSO Sadar Hills Na August Kuntraga Matoida Kiba Peace Rally Adu gi khongjang adu naga sing kari su mari lena de adu bu naga gi lamda changsin no KSO Sadar Hills na peace rally sin no khanaba hobgi thawong ma chathaki ba asina maram oiraga matam changna naga sing na khangno lakba adu khangmom laktre naga sing da kuki sing na tatna kahorpa matam da khangno lakba adu ngasidi khanggi pankhai adu lankhre naga sing makai degi naga gi area da kuki sing irang sagatan aba kyarak khankrabasu mangak thekatuna kuki sing na kahobgi thabak asum chatarli August Kuntra Mathoda Kongpukpi Naga area da Kukising na Sanghilakuna Makoy gi Santi Rally adu silakiba Naga Singi Ipa Ipu Sing Thambiramba Lamkai Lansinduna Haktina Naga Sing da Khanaba Horopu Thodok Amani Kukising gi Maikay degi Naga Sing bu usite haiba takle hainasu twendaba phongjoki